राधे राधे मैम मतम कुइरा मतुंगदा अमुंग वीडियो अमा पुदुना लाक्सरे ngasi anouba mafam amada chatminauरasi eiga ado sida pochai khara leire lambi sida yoli ko ado sigi pochai singse uraga mayam karamba matam ningsange aina chaluba matam se mayam na khangba ngamgadro haibira o commenta ado hoi topic to the dumla se ado ai mafam amda koiba chatliaba yamna famous and popular oiba mafamni do sida ibani leire aduga keidoni wangang budusu wabudi ngangni abako sida ise aduga upai leite isei thana leibanina copyright to phujalaktoiba adunani ado sida leire ai sum tawna changa e aduga akoina chatliba mafam se akoi nungthang ama lektoini khara lape mafam se ado sonda right side ta chatli sinane akoigi silongi lambi oidoini do mayamna khalamgani aise silong chatli maraina no and never aise apara samda chattoini apara samda chatminausi ado lambi da sumaina ki hom mayam yonna leirami haugadau mali aduga ki hom lover dinatte duna ki hom ngai thanamaga lae do lambi se khara yengminarasi fajaba mafam su kayama leirami ko apara samse igi oina ahanba chatpani silongdi dum chatle aduga apara samsina chatri aduga nogao faudi chatle kaino haida haflong dagi khoina chathok chasin tawbanina ne ko adugi mathang taba sidi khangde ba chatri banina ado sida khoi bani se ngan haidi ngan na thorok panina ko lunch tawrakte ado lunch tawdabida lakpanina sida lunch with dinner ni eiga mangana tawduise मैम चाब थकपसु लोइसल्ले अदो ओनर ना अखोइदा सिगी कैलेंडर अम सु पिबिरए 2026 की अदो मफम से यामना फजै लोन कैका लै अदो मैम मतम leiba taragadi se koiba khotpa ka lakpa yagani ko sonda chatpa oi taragadi to chaba thakpa su yamna haurami lusu sathina lui ado maming sina benjon kawiba adune do khoi bani amka haigat lani homgat ngai thauda yaroi kaino aida matam se thengzala e ado lambi masigi lambi sidani akhoi jubinda gi khetra leiri se ko ado sumaina mi su phajana tilammi to sigi mafam se business spot amo oire ko it's just like a business spot ado mi punamak sida aroi bidani tilli se ado yamna di nuaite ko si mafam se uraga thajade aidi hojikpo thajade ko mase leite aina haiba wase sungtha thajade do aisu sauninge aina guwahati da lakpa matamda aina magi concert yeng phangdaba se yam pende do mafam se yam phajabani lambi se do ngasina next day ne to masida su music thajana leiba aduna yadre to sida phamung ani pi dagagi akhoi bani se loisalle chatrobani kaide satoi naida sum yenga sigi ngatang are khangani tasidana ai leire sunset ki thong sina bathroom ni ko mayam ado ai hoje ingbanina ai asangba phi furit oina litle da satminarasi moisu ngaina leiramme ado gari da kare koiba satminaurasi let's go mobile battery de do charger su yaute charger pro ko iphone ki aina iphone charger iphone ngana iphone ke ano 87 ko ke ano jumri toro pure 16 ka mai chappi ba ingman na do ron jaga natra ai iphone ki battery yaadre ai iphone ki battery se yarak tra mare ni tawri se aina o kani haina charger pro tra bang hatan ta ni video photo na camera su ko yaure ba kana tre tawri se yes I'm here मैं काजीरंगा नेशनल पार्क में हूँ हई काजीरंगा दो कोई लापने दो कैमरा कई का सुलौरे हदी दूरबीन हाईगद्रा खंगदे
लापैदो नकना उबगी सी वीडियो फोटो से मोबाइल होम कैमरा थारगा मरी दे होइदोरी जरूरी पड़ेगा अंदर में लेकिन बहुत सारे वॉच टावर है इसके लिए दु जोंग धोले अखोई दुश्मन दु ममांग चली बाबा अखोई दुश्मन नीजे पोचे का फौब खोटबा कहीं पी पोनते मोई जिंगसिना दु मथुन गांगबा बाबा ची मोई जिंगजिबो सोना ले रे ৰং কৰিছে বোলা হা কালাই তেনেকুৱা चमू कई दौदोइनो गेट से हेक चंबगा पास कई का से लौरीनी अखोइगी ड्राइवर सिना रोइना तोयबा हाइदी अखोइना लेइबो होटल लो अदुदा मोइना सुम सफारी की अरेंजमेंट से मोइना सुम तोयबा दो गेट से हेक लालकपगा सुमाइना तुरेन मचा अमा ले अदु लाले दो मसिगी ब्रिज ते सुमी सिंग यामना फोटो कापने दो मसिदी सीधा सीधी चंगदोइनी को येमिनारसी मनोंग करी ले हाइदो अदुगो मयाम हौजिती नोंजु पंथा ओइबनिना सफारी के गासे चत्तबनदी फनियाबा हाइदी लंबी लमदों सुमोंग चारोय अदुना इनमदादा ओइना फै अदो अइना चलुसिसु इनमदादनी मयामना दुम खंगमनी को अखोइना सेलिबा फिजेट मयाम से उरगा मैम वीडियो ददी क्लियर होइदे दो सी सजीनी को अनिखक से सिदा येंगा ओ कोई भानी सु खरा मेमोरी होइना का सम से फाजलमदी खरा नुंगाइगदनी उखुन मरक्सिदा सम तौरगा अदो चले रबर सु यावरक्ति करी मेवरक्ति इन दौइजे असि अमा लौरे ए अनिंगदा सु मयाम लाखनरी नेचुरल ब्यूटी दे चली उफुन मरक्सिगा इना समझादोइसे जारोय खरा केनगनबगा मयाम मोम खरा येंगा लक्के ই তো একেবাৰে ওচৰতে আছে হা এইটো এটা চামি দিয়া আহা এইটো চাবি আৰু अखोई मसीदा ngahak lepe migrate oina lakpa उचेक सिंगने बादो सिदा वीडियो ददी यामना उद्रे मसीदा याम फजना होय उचेक पाइबसे हाइदी कैप्चर द होरे लाइबक फबाई दुनी उचेक पारी जिंग जो कैमरा ना लहोगा दो बदो अस कैमरा बेसिले दोई सिदी मयामना सु खंगबीरी दुनिया बा अखोइगे पॉपुलर वन हॉर्न राइनो अदो सी अखोय वाका ngang याम इंगना तपना मनाक्तगी गाड़ी से पुबनी कईगिनो हाइदा मसी ताना रही याम थीना को थीना तानाबा का यावे आइसे अदुना तुमिन्ना लेपका हजिगी ड्राइवर सिना अखोयदा येंगहनबनी अदो सी तो उरसु पेले हाइदुनी मैम मनुंगदा खतंग चंगागा मसी रेस्टिंग प्लेस हाई तारे मैम नंहा अवाप पोथाबा हाई तारे सिदा लागा दो सिदा सिगुम्बा मैम लेरमी हानदगी थंबो ओय मारे कयामसु लेरमी दो मोंग चादबा फिबमदा लेरमे हेलो ठीक तंगी पोथाबगी स्पॉट्स माइना से मगा थमेबा वॉशरूम कई चटपा खोटपा दोखोदी कनाम चंद्रे आई बहुजी इसिंग खरांगना लोइरे इसिंग ने रागा कई तौरे हाइबु इसिंग दो
ꯇꯥꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯀꯔꯝ ꯁꯔꯛꯇ ꯀꯗꯣꯟꯗꯩ ꯇꯥꯈ꯭ꯔꯤꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯂꯣꯏꯔꯦ ꯇꯟꯁꯨ ꯆꯥꯁꯜꯂꯛꯄꯅꯤꯅ ꯕ꯭ꯔꯦꯛꯐꯥꯁꯇ ꯍꯧꯖꯤꯛ ꯀꯥꯔꯅꯤ ꯁꯤꯗ ꯁꯥꯒꯠꯂꯛꯑꯦ ꯅꯨꯡꯁꯥꯁꯦ ꯁꯤꯁꯦ ꯑꯃꯨꯛ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯃꯁꯤꯅ ꯁꯤꯁꯦ ꯏꯪꯒꯅꯤ ꯂꯤꯁꯜꯂꯨ ꯍꯥꯏꯅ ꯇꯧꯔꯒ ꯁꯤ ꯂꯤꯁꯜꯂꯤꯕ ꯃꯁꯤꯒꯁꯦ ꯌꯦꯡꯉꯣ ꯍꯥꯏ ꯇꯧꯔꯒ आत्ता से लेमीदो अना वीडियो से बंद तौसलुरबा वीडियो होरे ए वीडियो होरे बन वीडियो दे कैप्चर तौम होदरे हा मनुंग दे चंगरे अनी खकनी से लेइबा त कई गाबुदी ओय सुमाइना पोपितोरादसु अई उरक्ते दुगा जूददी उना लोरे दा कई नोंसा कई गादी लोइना उरे द सुमाइना हदी सुगुम प्लेस दे यु उद्री पोपितोरादसु उरक्ते ओ चेंगे मोइना सु हायबा स्वाइगी मीना हदी लाइबक परदी कई गदो उफम याय सिदे लाइबक तो इना लेरे बंदर सिंसे सिदना सजी मचा मचा नुंसीद्रे येंगु सिसिंगसे उरगा साथीना नुंसी आइदी अदो सुमाइना नेचर का रिलेट होइबा मफम सिंगसे यामना पामेबा एसु मासु देन हिस्टोरिकल प्लेसेस सिंगसे यामना पाम बाय बाय काजीरंगा से हाइदी असिगुम सा कईना लेबदा यामना नुंगाइगदबा मफम अमनेबा साथीना मरांग कायन हाइदी लेइभम हाइदी मफम सिसु यामना चावे दो पोबितोरादी सिदगी पीई अदुदे अखोय मयाम आदे सिंगजिना ओ सजी मुनु सजी दो मंगक जाओबा सजी दो इटु दिखो इटु पदे लौबनिना खरा मयक से होरिन इस मयामदा हाइगनी अदुदी अकंग थादने लागा सिदा येंगबीबको सिदा ली पांबी मयाम लई अदो ली पांबी गी मरु कना कना चारमबगे आंगांग ओइरिङिदा एदी चारे ली गी मरु सिनबनी को यामना हाउसो हावे सिदा ली मरु याम चारे ए आंगांग ओइरिङिदा तिंजोरे हा सामू काम थी वीडियो तुम तो itu bahar WhatsApp di bawah. मयाम लंबी से अमतंग येंगो फजद्रा अमुका हन्ना चटनिंगे ए हौजिक वीडियो से एडिट तौरिसे अमुका हन्ना मफम दुगा चटनिंगे अदुगा हौजिक हाना खुलकी लंबी ओइरमी अखोई पिसोइदगी ममांग द पा समाइना उफुन हौरा हौरा स्कूल दे हल्लागा चतोइमी
ꯁꯤ ꯎꯐꯨꯟ ꯃꯔꯛꯁꯤꯗ ꯎꯐꯨꯟ ꯀꯥꯎꯔꯒ ꯌꯨꯝꯗ ꯌꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯇꯥꯁꯔꯤꯅ ꯂꯣꯏꯗꯣꯏꯅꯤ ꯐꯤꯔꯣꯜ ꯂꯣꯏꯔ ꯂꯥꯛꯏ ꯈꯣꯡꯎꯞ ꯂꯣꯏꯔ ꯂꯥꯛꯏ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯗ ꯂꯩꯔꯦ ꯑꯃꯨꯛꯀ ꯃꯊꯤ ꯀꯌꯥꯝ ꯖꯥꯝꯕꯅꯣ ꯌꯦꯡꯉꯣ ꯁꯨꯃꯥꯏꯅ ꯆꯕꯨꯟ ꯐꯥꯏꯔꯝꯃ ꯆꯠꯂꯤꯁꯦ ꯑꯗꯩꯗꯤ ꯏ ꯉꯥꯛꯇꯅꯤꯁꯦ ꯄꯨꯝꯅꯃꯛꯁꯦ ꯑꯗꯣ ꯏꯁꯤꯡꯁꯦ ꯈꯥꯎꯗꯣꯛꯄ ꯁꯥꯏꯠ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯏꯁꯤꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯂꯝꯕꯤꯅꯤ ꯐꯖꯗ꯭ꯔꯥ ꯂꯝꯕꯤꯁꯦ ꯑꯁ ꯚꯤꯗꯤꯑꯣꯗ ꯂꯧꯔꯤꯁꯤꯗꯤ ꯈꯔꯇꯅꯤ ꯐꯖꯕꯒꯤ ꯍꯥꯏꯔꯨꯔꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯪꯕ ꯃꯇꯝꯗ ꯑꯝꯇꯪ ꯂꯥꯛꯑꯒ ꯀꯣꯏꯕꯤꯌꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯁꯪꯕ ꯍꯥꯏꯕꯨ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯃꯇꯝꯁꯦ ꯍꯨꯔꯥꯟꯗꯣꯔꯤꯅꯦꯕ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏꯅ ꯃꯇꯝ ꯍꯨꯔꯥꯟ ꯇꯥꯕ ꯑꯗꯨꯒꯅꯤ ꯉꯝꯗꯣꯏꯁꯦ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯒꯣꯟꯗꯔꯅ ꯈꯥꯝꯕ ꯃꯊꯤ ꯉꯥꯛꯇꯅꯤꯁꯦ ꯑꯥꯒꯁꯦ ꯒꯣꯟꯗꯔꯁꯦ ꯃꯣꯏ ꯍꯥꯏꯕ ꯊꯥ 2-3 ꯃꯈꯣꯡ ꯍꯥꯝꯗꯅ ꯂꯩꯌꯦ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯝꯃꯛꯄꯗ ꯁꯨꯃꯥꯏꯅ ꯇꯨꯝꯃꯣꯛꯀꯨꯝꯕ ꯑꯃ ꯍꯥꯝꯃꯦ ꯁꯤ ꯃꯄꯥꯟꯗ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯃꯤꯁꯤꯡꯗꯣ ꯈꯪꯖꯅꯨꯅ 1 horn ꯒꯣꯟꯗꯔ ꯍꯥꯏꯗꯤ 1 horn ꯑꯃꯈꯛꯇꯪ ꯃꯆꯤ ꯌꯥꯎꯕ ꯁꯤꯗ ꯀꯥꯖꯤꯔꯪꯒꯥꯒꯤ ꯀ꯭ꯋꯥꯛꯅꯤꯁꯦ ꯁꯤꯁꯨ ꯃꯥꯒꯤ ꯗꯤꯃꯥꯟ ꯑꯃ ꯂꯩꯔꯤꯅꯤ ꯀꯥꯖꯤꯔꯪꯒꯥꯒꯤ ꯃꯊꯛꯇ ꯃꯥꯅ ꯄꯥꯏꯔ ꯆꯠꯄꯅꯤꯅ ꯍꯧꯖꯤꯛꯃꯨꯛ ꯑꯩ ꯂꯦꯞꯆꯜꯂꯒꯦ ꯂꯩ ꯕꯦ ꯀꯤꯔꯨꯔꯦꯅꯦꯅ ꯕꯣꯇꯜ ꯇꯥꯍꯧꯔꯕꯗꯒꯤ ꯃꯥꯅ ꯍꯪꯉꯛꯄꯁꯤꯗꯩꯗꯤ ꯕꯦꯒꯁꯨ ꯇꯥꯍꯧꯔꯕ ꯍꯥꯏꯅ ꯁꯤꯗ ꯂꯩꯔꯦ ꯑꯩ ꯃꯁꯤꯗ ꯎꯆꯦꯛ ꯑꯃ ꯂꯩꯔꯦ ꯎꯆꯦꯛ ꯑꯃ ꯎꯅ ꯊꯣꯔꯛꯄꯩꯗꯤ ꯂꯝꯕꯤ ꯌꯥꯝ ꯇꯦꯜꯂꯤꯅꯦ और कितना जम है ꯆꯥ ꯊꯛꯄ ꯆꯪꯈꯤ ꯑꯩꯅ ꯁꯤꯗ ꯃꯣꯏ ꯉꯥꯏꯔꯤ ꯃꯣꯏ ꯆꯪꯅꯈꯤꯅꯤ ꯑꯩꯗꯤ ꯊꯛꯅꯤꯡꯗ꯭ꯔꯦ ꯑꯩꯅ ꯊꯛꯇ꯭ꯔꯦ ꯒꯥꯔꯤꯗꯩꯐꯥꯎ ꯀꯨꯝꯗ꯭ꯔꯦ ꯇꯟꯅ ꯁꯤꯗ ꯂꯩꯔꯦ ꯁꯤ ꯂꯣꯏꯔꯒ ꯃꯣꯏ ꯐꯦꯃꯤꯂꯤꯗꯨꯅ ꯍꯥꯏ ꯀꯩꯅꯣ ꯄꯥꯔꯛ ꯑꯃ ꯆꯠꯃꯤꯟꯅꯧꯁꯦ ꯍꯥꯏ ꯑꯗꯨꯒ ꯌꯦꯡꯊꯣꯛꯎꯔꯅꯤ ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯁꯨꯝ ꯆꯦꯛꯑꯥꯎꯠ ꯇꯧꯔꯒ ꯊꯣꯛꯈ꯭ꯔꯅꯤ ꯌꯨꯝꯗ ꯈꯔ ꯉꯟꯅ ꯍꯟꯖꯤꯜꯂꯗꯤ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯟꯖ ꯌꯥꯏꯗꯅꯀꯣ ꯉꯁꯤ ꯍꯣꯂꯤꯗꯦ ꯑꯣꯏꯕꯅꯤꯅ ꯌꯨꯝꯁꯨ ꯏꯆꯥꯏ ꯆꯥꯏꯅ ꯂꯩꯍꯧꯔꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯣꯇꯦꯜꯗꯒꯤꯒ ꯆꯦꯛꯑꯥꯎꯠ ꯇꯧꯔꯒ ꯂꯥꯛꯑꯦ ꯑꯗꯨꯒꯤ ꯑꯩꯈꯣꯏꯅ ꯁꯣꯄꯤꯁ ꯍꯥꯏꯗꯤ ꯐ꯭ꯔꯤꯖ ꯃꯦꯒꯅꯦꯠꯇꯨꯁꯨ ꯂꯩꯔꯛꯑꯦ ꯑꯗꯣ ꯚꯤꯗꯤꯑꯣꯒꯗꯤ ꯌꯥꯝꯅ ꯇꯧꯔꯛꯇ꯭ꯔꯦꯕ ꯑꯩꯁꯦ ꯀꯩꯅꯣ ꯑꯩꯒꯤ ꯑꯥꯏꯐꯣꯟꯁꯦ ꯕꯦꯇ꯭ꯔꯤ ꯗꯦꯠ ꯑꯣꯏꯔꯕꯅꯤꯅ ꯑꯦꯟꯗ꯭ꯔꯣꯏꯗꯅ ꯍꯥꯏꯗꯤ ꯁ꯭ꯃꯨꯠꯅꯦꯁꯇꯣ ꯂꯩꯇꯦꯕ ꯑꯩꯒꯤ ꯑꯦꯟꯗ꯭ꯔꯣꯏꯗꯇꯨꯗꯤ ꯑꯗꯨꯝ ꯈꯔ ꯍꯣꯡꯕꯅꯤꯅꯅꯦ ꯑꯗꯨꯅ ꯁ꯭ꯃꯨꯠꯅꯦꯁꯇꯣ ꯂꯩꯇꯕꯅꯤꯅ ꯑꯩ ꯚꯤꯗꯤꯑꯣ ꯇꯧꯗ꯭ꯔꯦ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯥꯒꯤ ꯐꯣꯟꯅ ꯇꯧꯕꯅꯤ ꯑꯗꯣ ꯐꯣꯟ ꯑꯃꯗꯩ ꯇꯧꯁꯟꯕꯁꯦ ꯍꯌꯦꯡ ꯀꯣꯟꯅ ꯑꯦꯗꯤꯠ ꯇꯧꯔꯝꯗꯥꯏꯗ ꯚꯤꯗꯤꯑꯣ ꯂꯧꯁꯟꯕꯁꯦ ꯌꯥꯝꯅ ꯃꯊꯣꯡ ꯆꯥꯗꯦꯕ ꯍꯥꯏꯗꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯒꯤ ꯃꯇꯨꯡꯗ ꯃꯁꯤ ꯂꯥꯛꯇꯣꯔꯤꯅꯦ ꯑꯩꯁꯦ ꯍꯦꯛꯇ ꯀꯥꯎꯕ ꯑꯗꯨꯒ ꯑꯩꯒꯤ ꯀ꯭ꯂꯤꯞꯇꯣ ꯍꯦꯛꯇ ꯂꯩꯍꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯑꯃꯨꯛꯀ ꯖꯣꯏꯟ ꯇꯧꯕ ꯇꯥꯏ ꯑꯗꯨꯅ ꯃꯇꯝꯁꯨ ꯌꯥꯝꯅ ꯆꯪꯉꯤ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯈꯔ ꯑꯃꯗꯤ ꯅꯝꯁꯟꯅ ꯂꯩꯔꯦ ꯑꯩꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯒ ꯃꯥꯒ ꯈꯔ ꯁꯨꯝ ꯃꯥꯒꯤ ꯀꯣꯂꯤꯛ ꯍꯥꯏꯇꯥꯔꯦ ꯃꯥꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯀꯔꯤ ꯍꯥꯏ
ꯑꯩꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯊꯥꯡꯒꯠꯈꯤꯕꯅꯤ ꯃꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯃꯗꯨꯗ ꯆꯥꯔꯒ ꯊꯣꯔꯛꯑꯦ ꯑꯩꯒ ꯃꯥꯒꯁꯦ ꯑꯗꯣ ꯑꯁꯤꯒꯤ ꯀꯥꯖꯤꯔꯪꯒꯥꯒꯤ ꯃꯅꯨꯡꯁꯤꯗꯤ ꯁꯨꯃꯥꯏꯅ ꯁꯤꯡꯒꯜ ꯂꯦꯟꯗ ꯆꯠꯇꯣꯏꯅꯦꯕ ꯀꯥꯖꯤꯔꯪꯒꯥꯁꯦ ꯍꯦꯛ ꯂꯥꯟꯕꯒ ꯑꯞꯄꯔ ꯑꯁꯥꯝ ꯍꯦꯛ ꯀꯥꯈꯠꯄꯁꯦ ꯖꯣꯔꯍꯥꯠ ꯔꯣꯝꯗ ꯀꯥꯈꯠꯄꯁꯤꯒꯗꯤ 4 ꯂꯦꯟ ꯑꯣꯏꯌꯦꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯩꯗꯤ ꯆꯠꯇ꯭ꯔꯤꯃꯤꯅ ꯈꯪꯗꯦ ꯑꯗꯣ ꯑꯦꯔꯤꯌꯥꯁꯤꯁꯨ ꯌꯥꯝꯅ ꯐꯖꯩ ꯒ꯭ꯔꯤꯅꯔꯤ ꯉꯥꯛꯇꯅꯤ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯁꯟꯗꯥ ꯇꯥꯗ꯭ꯔꯤꯉꯩꯗ ꯌꯨꯝꯗ ꯌꯧꯅꯕ ꯍꯥꯏꯅ ꯊꯣꯔꯛꯄꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯅꯣꯡꯉꯥꯜꯂꯒꯗꯤ ꯃꯥꯏꯁꯨ ꯊꯕꯛ ꯂꯩ ꯑꯩꯒꯤꯁꯨ ꯊꯕꯛ ꯂꯩꯕꯅꯤꯅꯅꯦ ꯑꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯑꯩꯈꯣꯏ ꯊꯣꯔꯛꯄꯅꯤ ꯑꯗꯨꯅ ꯚꯤꯗꯤꯑꯣꯒ ꯂꯧꯔꯛꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯔꯨꯝꯗꯨꯒꯤ ꯑꯁꯨꯝꯁꯨ ꯑꯩ ꯑꯌꯨꯛꯇ ꯌꯦꯡꯍꯟꯈ꯭ꯔꯕꯅꯤꯅ ꯃꯊꯧꯁꯨ ꯇꯥꯗ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯣ ꯌꯥꯝꯅ ꯁ꯭ꯄꯦꯁꯤꯌꯁ ꯑꯣꯏꯕ ꯐꯖꯕ ꯔꯨꯝ ꯑꯗꯨꯒ ꯅꯠꯇꯦꯕ ꯁꯤꯗꯗꯤ ꯀꯗꯥꯏꯗꯒꯤ ꯑꯗꯣ ꯔꯨꯝ ꯑꯃ ꯑꯍꯥꯡꯕ ꯐꯪꯉꯤꯗꯨꯁꯨ ꯌꯥꯝꯅ ꯐꯔꯦ ꯍꯥꯏꯗꯤ ꯂꯥꯏꯕꯛ ꯐꯩ ꯍꯥꯏꯗꯨꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩꯅ ꯆꯠꯂꯨꯕꯁꯦ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯇꯨꯔꯤꯁꯁꯦ ꯁꯥꯊꯤꯅ ꯑꯔꯣꯏꯕꯤꯗ ꯔꯨꯝꯒꯁꯦ ꯐꯪꯗꯦꯕ ꯃꯌꯥꯝꯅꯁꯨ ꯎꯔꯤꯗꯨꯅꯤ ꯃꯅꯤꯡ ꯃꯃꯥꯡꯗ ꯒꯥꯔꯤꯒꯤ ꯒꯥꯔꯤ ꯉꯥꯛꯇꯅꯦꯕ ꯁꯐꯥꯔꯤꯗ ꯇꯧꯔꯤꯗꯣ ꯑꯗꯨꯅꯤꯗ ꯃꯌꯥꯝ ꯑꯗꯣ ꯀꯥꯏꯐꯥꯎ ꯌꯧꯅ ꯚꯤꯗꯤꯑꯣꯁꯦ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯗꯣ ꯈꯪꯗꯦ ꯁꯣꯔꯣꯛꯇꯩꯁꯨ ꯑꯩꯈꯣꯏꯕꯥꯅꯤ ꯀꯨꯝꯃꯒ ꯈꯨꯜꯂꯛꯀꯤ ꯕꯖꯥꯔꯁꯨ ꯈꯔ ꯇꯧꯔꯛꯑꯦ ꯌꯥꯝꯅꯁꯨ ꯄꯣꯠꯆꯩꯁꯤꯡꯗꯣ ꯈꯨꯜꯂꯛꯀꯤ ꯄꯣꯠ ꯑꯣꯏꯇꯥꯔꯒꯗꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯒꯅꯤ ꯑꯐꯕꯗꯣ ꯐꯪꯉꯤꯗꯅ ꯑꯗꯨꯅ ꯁꯤꯇꯤꯗ ꯐꯪꯉꯤꯁꯤꯗꯤ ꯀꯩ ꯃꯌꯥꯝꯅꯁꯨ ꯈꯪꯉꯤꯗꯨꯅꯤ ꯁꯤꯇꯤ ꯇꯥꯎꯟꯗ ꯌꯣꯟꯕ ꯄꯣꯠꯄꯨ ꯀꯔꯤꯅꯣ ꯍꯥꯏꯗꯣ ꯑꯗꯨꯅ ꯈꯨꯜꯂꯛꯇꯩꯁꯨ ꯕꯖꯥꯔ ꯀꯩꯀꯥ ꯈꯔ ꯇꯧꯔꯛꯑꯦ ꯑꯩꯈꯣꯏꯅꯤꯒꯤ ꯑꯗꯣ ꯍꯧꯖꯤꯛ ꯌꯦꯡꯉꯁꯤ ꯅꯣꯒꯥꯎꯕꯨ ꯌꯧꯁꯜꯂ ꯃꯥꯜꯂꯦ ꯃꯐꯝꯁꯦ ꯑꯁꯤꯒꯤ ꯊꯣꯡꯁꯦ ꯅꯤꯡꯁꯤꯡꯕ꯭ꯔꯥ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯍꯤꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩꯆꯤꯟ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯀ꯭ꯂꯤꯞ ꯑꯃ ꯌꯥꯎꯈꯤꯕꯅꯤ ꯑꯗꯨꯒꯤ ꯊꯣꯡꯗꯨꯅꯤ ꯁꯤꯅ ꯅꯣꯡꯉꯥꯟꯕꯒꯤ ꯗꯤꯟꯗ ꯑꯣꯏꯕꯅꯤꯅ ꯁꯨꯃꯥꯏꯅꯅꯤꯀꯣ 6 ꯂꯦꯟꯅꯤ ꯌꯥꯝꯅ ꯐꯖꯩ ꯑꯁꯤ ꯃꯐꯝꯁꯦ ꯑꯩꯅ ꯈꯟꯕꯗ ꯅꯣꯒꯥꯎꯃꯛ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯁꯤ ꯑꯩꯈꯣꯏ ꯍꯥꯐꯂꯣꯡ ꯔꯣꯝꯗꯩ ꯊꯣꯔꯛꯄꯗ ꯃꯁꯤꯒꯤ ꯊꯣꯡꯁꯦ ꯊꯦꯡꯅꯩꯌꯦꯕ ꯑꯗꯣ ꯑꯦꯛꯖꯦꯛꯂꯤꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯣꯏꯗꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯌꯥꯝ ꯁꯤꯗ ꯂꯣꯏꯁꯜꯂꯒꯦ ꯀꯥꯖꯤꯔꯪꯒꯥꯒꯤ ꯕ꯭ꯂꯣꯛꯁꯦ ꯃꯌꯥꯝ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯑꯦꯟ ꯁꯦꯌꯔ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯁꯨ ꯌꯥꯝ ꯊꯤꯅ ꯑꯦꯛꯇꯤꯚ ꯑꯣꯏꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯑꯩ ꯁꯣꯔꯠꯁꯀꯨꯝꯕ ꯔꯤꯜꯒꯨꯝꯕꯗꯤ ꯇꯣꯏꯅ ꯊꯥꯡꯒꯠꯆꯩ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯈꯔ ꯊꯥꯡꯒꯠꯄꯗ ꯋꯥꯖꯩ ꯁꯣꯔꯠ ꯇꯥꯏꯝ ꯑꯣꯏꯕꯁꯤꯅꯅꯦꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤꯅ ꯌꯥꯝꯅ ꯁꯥꯡꯕꯅꯤꯅ ꯑꯗꯣ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯁꯤꯗ